Imes PAODAM ing tabiri basingbu ahan waktada binitana taram nausa bagaloyada kurumjari. Hojik PAODAM asigi maroyo pau pijari. CM Biren gi pham thadopagi serol governor na ayaba piki bagaloyana anobalenga semdri phawba CM gi caretaker gi pham punaba khangankhre. Hawkiba pung kunmari da miyoi 15 COVID positive oiki mi sibadi yaukide. Manipur University gi students union election gi code of conduct lathokre. Paulo Birasi. Tarani Toy Suba, Manipur Legislative Assembly Mikhal Gipal, Narang Lathok, Pada BJP na absolute majority Pankramatung, Chief Minister N. Birenangasi, Manipur Governor Laganeshanda, Pamtado Pagizerol Pishin Cray. Chief Minister Natarama Toy Suba, Manipur Legislative Assembly Matam Loyduna Pamtado Pagi Ayabasu, Governor na Pikre, Loyana, Anobalenga Amasem Dripawa, N. Birenbu, CM Gi Caretaker Gi Pampunaba, Governor na Kangan Cray. Ngasigi Governor da Serol Pising Kibaduda, Yai School ACDagi Mai Palaklaba candidate Thoksom Satyabrata, Technopal ACG BJP gi Mai Palaklaba candidate Letpao Hakip Amadi, Bungjangin Baltesu Sarup Yaki. CM na Pam Thado Pagi Serol Pising Dringagi Mango United State ki Cabinet Mipam Pangtotuna, Council of Ministers Sing Pam Thado na Bawarep Loki, Mipam Aduna Makoina Governor gi Makha Dalenga Lakpada Apema Pongdoki. Masida Natana, Election Commission of India amadi masigi functionary singbu handaki general election sidi yamna mawong tana mai pakna pangtho hanki bagidamagta su ikai khumnaba utki loyana mikhala se langbada yaukiba lenga ki functionary official amadi employee singbu makoina tawkiba thaba adugidamak thagatki center gi losingba singna miyang yai phana ba paikhatpa government program sing ningthina salaiba amadi pangtho hanba angamba mateng pangbirak pagidamagta su state cabinet na ikai khumnaba utki adugo handaki mikhal pangthokpada tongan-tongamba thoaningdaba hingshagi thodok thokpaga loyana mikhalga mari leyana mi shiba yaukibabu yamna laibak thibani haibaga loyana akanma mawongda yaningdaba phongdokki iroi loibada english ngai tara tagi hoduna sahi manga lenga lakhiba manipur lenga pu thajabibagi damak manipur gi miyam busu thagalakli Manipur da hokiba pung kunmari da miyoi 15 COVID positive oiba thengnakhre mi sibadi yaukide pungpham asa punba miyoi sanipan marfu COVID test tauki maduda miyoi 15 COVID positive oikibada ngasigi COVID positive oibagi chang chada amadasmik taret yauki state asigi oina COVID license handorakpadagi ngasi phawbada apunba miyoi lakh ama lising kuntra truk chamapan humpunithoi COVID positive oikre miyoi lising ani chama 13 na laikhidre ngasi miyoi 10 naba phabadagi discharge tawkiduna apunba naba phakibagi masing lakh ama lising kuntra mari chatret niputare sukre state asida COVID naba phabagi changna chada maudani pandasmik ahum nipani aduga active case na miyoi maudra mapan leiri Lakadariba March 13 pangthokadariba Manipur University Students Union Musugi election lising ani kunithoi session asigi chatnagadaba election code of conduct ngasi Manipur University de laiba Musugi office ta pawgi mipama pangthotuna monitoring committee of Musu election ki convener oiriba Rajesh Yumnamna lauthokre lauthokiba election code of conduct asida tongan ba hiram tara mari asi Musugi election da mirep oigadariba sina ngakna chatnaba khangalakli Mirep oigadariba sina ngakna sakadaba hiram tara mari adudi ahanbada election asiga mari leyana chacha hajanaba tea party tawba athuma hauyenba study tour picnic singma amata tawba yaroi ani subada voter singna matik chaba candidate khanjanaba open debate symposium amadi discussion tawhanba ahum subada MU gi mahiroi nataba amata MU gi campus changduna election ga mari lenaba thabak tawba yaroi Mari subada department singi board singda candidate singi A4 size poster sing third pa amadi MC na lepam pham singda candidate oiriba sina A4 size ki poster sing adu third pa yahanba manga subada MU campus ta musugi election lising ani kunmathoi kunithoi campaign asi ayupung mapan dagi horaga mari makhai phawba togodabani Taruk subada card poster routine chingba amadi makhalamata gi sakta khudam oiba yaba thabak thoram sing toba yaroi Tare subada Musu election lising ani kunmathoi kunithoi campaign manungda
yu amadi mayai kaba nisasing yonba amadi pusinba yaroi. Nipan subada sel oina natraga polam oina makal amatagi khudol piba yaroi. Mapan subada vote numita voter sing pick up toba yaroi. Proxy toba fake ID card sinaraga vote hadaba yaroi. Tara subada candidate amadi mahiroi singna khana sainaba yaba makal amatagi thabak thong toba yaroi. Tara mathai subada candidate na makal amatagi house campaign toba yaroi. Tara nithai subada musugi election asiga mari lena makal amatagi camp toba yaroi. Tara humdoi subada mathakta piriba point amadagi tara nithai phauba sigi wangmada thabak torakpa amadi thugairakpa candidate adu musu election lisingani kunmathai kunithoi dagi disqualify toba nomination form withdraw tohanba loyana mahanga taramleba thong adu mayamda khanganba achini aduga tara mari subada hairibadi musugi election si covid-19 laisat leiriba matam oibana covid ki SOP ngana satpa face mask yarokta sing bot thadaba yahandaba singi hairi Handakta pangthok kiba taranithoi suba Manipur Vidhan Sabha gi mikhalda Thangmaiban AC gi BJP gi mirepna phanglakliba bot masing asi Thangmaiban BJP gi thongmi singna apenba oide amadi thajaba ngamde EVM adu semdok sadokibra haibagi jingnadaba ngamde maramasna EVM da bot thadaba asi thajaba watle haina Thangmaiban AC gi BJP Election Management Committee convener Koncham Tijendra na phongdokre ngasi Thangmaiban BJP Mandal da pangthokiba paumisingo unaba amada mahakna hai ahan batangka ki mikhal loreduna ahan boina counting center DM College campus leba strong room da head thangkiba adugi CCTV footage counting mamang phawbada PB naba CEO da haizaki adubu ngasi phawba pibirakdri masigi marakta strong room gi mai mamkiba duna singnaba si hena miyamda pokle phongdoki mana makha taraduna hai State ki oiba pham paina anti party activity chuthakiba singi mathakta disciplinary action lokhat pinaba Thangmaiban mandal gi oiba mifam pangthoklaga party office da tharagani amadi BJP na handaki mikhala sida absolute majority phanglabanina atopa party singna chungsin duna sarkar sembiganu haina phongdokhi election agenda EVM head thangkiba masing thangkiba tang unipam thani 22 dagi tang mapan tha ahum phawgi CCTV footage PBU haina CEO Manipur da vote haidok ti mamang da PBU haijakiba adu ngasi phawba PBDri matam asida EVM thamliba strong room asi mai mamki aduna chingnaba hena pohalli ngasi phawba da DM College teacher training campus da strong room thamduna masing thiba si tawkhidri Thasigi taranithoi dagi hauduna Agartala gi Aboynagarda numi mangani chutna pangthokadaba North East Handloom and Handicraft Mela yaunabagi damak Manipur dagi tongan-tongamba artisan singi khongjat ngasi UCM gi consultative member as Ibotombi Khumana Lamphelda leiba UCM gi office dagi lamthakre United Committee Manipur amadi Puthiba Welfare and Culture and Society na sinduna hairiba mela asibu yaunabagi damak artisan sing asi lamthakibani loyana Khongsa si manung chana UCM gi president lusingba timna Manipur gi wangma North East ki tongan mafam na soina takraba Manipuri singi gi khongul liba gi khongsa su chatkani khongsa aduga marilena UCM gi president Joy Chandra Konthau jamna hai UCM na sinduna Aboynagar sathaga doriba handloom amadi handicraft mela sida lamdama sigi artisan singna saruk yagani lamdama sigi handloom amadi handicraft ki haisingwa si masak takna pangthokpani loyana Manipur gi wangmada soyan takraba Manipuri singna handloom amadi handicraft sing tamninglabadi lamdamasda lemna tamhalagani loyana Manipur gi wangmada soyan takraba Manipuri singidama UCM na lepli soyan takraba Manipuri kudima awa phamda kaidonungda tahaloi haina UCM gi president Joy Chandra Konthau jamna phongdorakli हारिबा इगी मरी ओइबसिंग असे मेघालय खतनति असम दसु चतकनी अदुगा अखोगी थंगनबा अखोगी असम मेघालय त्रिपुरा हारिबा खुनिन खुन असिदा चतगा मखोन मखोगी अवाबसिंग अखोई सरुक याननबगी दमकता मखोगी हारिबा अवाबसिंग दो UCM ना ngamiगे मेंखतनब होनगनी हाबिदो मियामद थमजरी अदुगा मफम अदुदा मियोइबा अखोइना हिंगब पोकबदगी नसीब फाउबा नाटकी ओइबा थबक थोरमसिंग करी करी पांथोई नखोइगी ओइबा नाटकी ओइबा थबक थोरमसिंग पांथोकप मतमदा दरकार लेबसिंग अदो अखोइना मफम असिदगी अखोइगी ओइबा ओजा गुरु थाबनी खंगे मफम अदुदगी लागा अखोइ मणिपुरदा फ्री ऑफ कोर्स ओरगसो अखोइ ओजा गुरु सिंग अदो अखोइ लेबम चाबम फ्री ऑफ कोर्स दौरगा अखोइ मखोइगी दमकदा सिंगनी मणिपुर गी नखोइगी पोखम ओरबा मणिपुर लई नखोइ मपानदा लेगसु वागनु यूनाइटेड कमिटी मणिपुर न मतम लेगो किबता मपानदा लेरिबा चोइना ताग्रबी सिंग लेपने से मियाम थमते
Taranithoi Shuba Manipur Legislative Assembly election da Kaisamthong Kendra da Independent Mirep oina mai pakraba Nishikanta Singha Sapam BJP Manipur da sogole haina mahak masana khuyek piduna ngasi Manipur Governor Laganeshan da pisingkre Nishikanta Singha Sapam na Governor da pisingkiba zerol adu Chief Minister amasung BJP Manipur gi President da copy tawi Governor da pisingkiba zerol adu da hairibadi Ishor ki Thaujal dagi Kaisamthong Kendra gi sit asida Independent Mirep ama oina mai pakle aduna BJP Manipur da ayhak sogochare masida Governor na ayaba pibirabadi tawbimal uchari hairi Iramdam Miyamgi Apunba Khorjai Lok Ima Kholna Tenthada Laiba Social and Cultural Activist Rakesh Nauremgi Imung Manungi Awabada Mateng Pangkre Masigi Tengbang Khongcha Dubu Lusing Kiba Luk Asigi Founder President Dr. Rajkumar Gunachandra na Thadolakpa Cherol Amada Masi Khwaidagi Pangdaba Amadi Thoaningdaba Thodok Amani Haina Pendaba Phongdokhi Mahakna Hai Rakesh Nauremasi Ima Kholgi Life Member Amani Mahaki Imungda Tariba Awaba si Uraduna Ima Kholna Selamadi Asa Thaksing Asi Tengbang Jaduna Makhogi Awabada Mateng Pangbani Phongdokhi Tentha Hariba Kulasida Lekagi Welfare Club Maira Paibi Imagi Lupsing Amadi Gram Panchayat ki Pradhan Amadi Ward Members sing Amata Leitrabra Tentha Khongbalda Tha Sigi Saichat Marigi Numidangda Congress ki candidate Moirangthem Hemantagi workers singna Imungda mi leina yummai tumna thadok kraba phawbada ngasi phawba Tentha Khulgi Club Maira Paibi amadi Tentha Gram Panchayat ki Pradhan Naurem Pradip amadi ward members singna tumina laisinba si khwaidagi laibak thiba amani haina yummai tumna thadok pikraba social and cultural activist Rakesh Naurem na phongdokhi ngasi tengbang khongcha du da lup asigi advisor na singba ai bi kaya su saruk yakhi trying to issue assembly gi election asigi mangoina na violence kara thokudagi ma machung magi imung manung yumani akoragi sakna khotra sumaina awaba tabase mataida khoida yamna nuaitaba phongdokpa adugumba numiramo Sam Humpumanga Suba Infantry Battalion TA Ice Assam C Company Thawalgi Commanding Officer Colonel AP Dubas Kilamjing Makhada ngasi angang singi oiba layekpa sangdamnaba ama Thawal Kheti Lekai dalaiba Bright Foundation School da pangthokre Class 1 dagi 5 phawbagi thaki mahiroi singi oiba sangdamnaba adu da Thawal ga koibada laiba school singdagi punna pitliba mahiroi Sam Humdra manga romna saruk yaki Battalion gi maikai dagi mahiroi sing adu da Layek pada sangba masak sing se pencil amadi kalana singba lemna phanganki tungda makong mathang takraba amadi saruk yakiba mairoi singda mana mathum su yenthokhi Mid udraba singi laifam chafam yauba akhanaba school ama oiriba Mission Blind School haikak pokpigi admission ngasidagi hokre nursery dagi class 8 phawba laiba nupi nupa punna laiba akhanaba school asida tambada mingjal sel amadi hostel fee amata lawroi Nupa masa amasung nupi masa singi tongan ba hostel laigani visually impaired oiraba angang singbu miga mimana na hingba ngamnabugdamak mama mapa guardian singna school asida mahai tamhanbiu haina Mission Blind School haikak pokpigi principal ke parengkomna phongdorakli Scheduled caste women workers singi oiba Azadi ka Amrit Mahotsav ki numinini sathagadaba akhanaba tharo amang asidagi horaga Imphal West District ki awang sengmai mai lekai dalaiba community hall da pangthokre Taramasi DGP Ritya Manipur Office P. Malana Gaut IPS na sinbani Taramaduda Medical Officer Dr. Manju Devi Khulkhul GP gi Pradhan I Shantana tongan bahiramda wangangki Taramasida unorganized sector dagi thabak subi nupi ni phuna saruk yaki hayeng phawba pangthokadoriba tharongi manung channa lengaki social security scheme sing financial literacy digital payment e-shram registration self-help group income generation gi Tabak Thoram Singh Haibadi Uyen Thabana Singh Bakayagi Matangda Akangai Singna Takpi Tambiki West Bengal Chief Minister Mamta Banerjee na haikibada state Karagaloina Uttar Pradesh da record oina mai paklibasi popular mandate nate election mercenary masung central forces amadi agencies singi mateng na mai pakpani lisingani kunmari da BJP bu mai thiba PC hairabadi Congress tongsingadaba nate hainasu Mamta na phongdokhi EBM Lothokpagi damak Varanasi ki additional magistrate suspend tawba habasi achobo wafa amani aina khanbada
Achilles pu maiti naba sinkibani madu lut amani Achilles wakal nungaitaba tawroidabani miyam da satlaga mikhal tawkriba adugi damak challenge tawgadabani miyam na sinakiba EVM sing aduna taba tongan ba EVM sing vote masing thinaba purakibra haibadu asengba khanganaba forensic test tawpham thokli lisingani kunmarigi election ni matangda Mamta Banerjee na haikibada BJP bu maithiba piningba party punamak punsinbagi matam laklabani Congress da ngabagi thabakti natre regional political party mayam ama leirabani mayam adu punsilaga thengnaminarasi haiba wafam kaya Mamta Banerjee na phongdokhi Miraibang masayang volunteer kaya na Ukraine da lansong na ba thazilagani haina Russian President Vladimir Putin na phongdokre masibu special military operation kowi haiki Middle East tagi ayamba oiduna volunteer lising tru hena military action da yaujarage lakle hairi President Putin na makhata na haikibada Western Med khulai kya Russian forces ki khutta loishili DNR amaso LNR ge military unit sing adu transfer tawbagi oithokpa lai haina su Russian President Putin na phongdokhi Haujaro bada maropa amuka na pijari CM Biren gi pham thadopagi serol governor na ayaba pikibaga loyana anoba lenga semdri phawba CM gi caretaker gi pham punaba khangankhre Hawkiba pung kunmari da miyoi 15 COVID positive oiki mi sibadi yaukide Manipur University ke students union election ki code of conduct lathokre Ngasigidi paudam pijaba matanga solution jare miyeng tabiri busingbu khurumjari